ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯗꯨꯅ ꯂꯥꯛꯂꯤꯕ ꯉꯁꯤꯁꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ ngasi April gi tang 10 dagina lakadoriba April gi tang 13 fawbugi oiba sayol sigi rasi fol khudol tamjage ngasi gi sayol gi rasi fol khudol tamjagadoriba miyam khudimaki marup ama oijeriba domgi marup kamesur mangangni ngasi gi tangkak ta mahausa gumna tangkak ani thokna thamjakiba ngasi su thamjage ngasi gi tangkak dana tang 10 dagina 12 fawbugi ama aduga lemhoriba tang 10 dagina tang 13 fawbugi ama thamjaraba matungda sayol sida karam rasi folda haksangi phibam mahigi phibam loina namaru oina pakhang le sabigi kari fol leri habado khudol tamjage mahusagumna mes rasi fol dagi haujare haraga aroibada min rasi fol lokusarga lotion jagadawani maramaduna isa gi rasi nattaba taragasu rasi fol si haubadagina loiba fawba taminara kanda kari rasi da karam ba fol leri habado miyam kurimak amatoina khaminabagi thanjado lawminare haraga isa gi apama comment loinana like share masa amamdang tobrambasu karisu kaide haidana thamjaraga khudol tamjarage ngasi April gi tang 10 dagina April gi tang 13 fawgi oiba sayol sigi rasi fol khudol tamjage miyeng daminas fare adudi ngasigi thamjariba sayol gi rasi fol si miyamda khudol tamjarage puning sangna taminarasi ahan bada lokusage mes rasi fol sigi oina ahan batagakta tang 10 dagina 12 fawbada hariba matam sigi manungda fanglaroi khankiba sel kya fangani subunombasu kanagani karbar tobu kanagani aduga lemori batang 10 dagina 13 fawbugi manung sidana lamda chatpa thoina kaide anubu marup unagani wanomba mai fakani haksangi oinadi mit khara nungairoi mahigi oinadi thoina kaiba leite aduga miyamna khangningliba pakhang le sabagi fol simadi kachitang phaba oidre khara muknagadare ani subasidi bris lokusage bris rasi folgi oina ahan matang kakta leriba tang 10 dagina 12 fawbugi manungda lamda khara chatkani wakhalga thabak manaroi imung manung slon faunaba pau faunaba khara watkadari aduga anobu marup khara unagadari loinana lemhori batang 12 dagina 13 fawbugi manung simadi karbar toba yamna kanagani mari mata sauthokadari wanomasu chakri khara thangani sangi oinadi saganga sikpa faigan nungaidaba khara legani mahigi oinadi fazana dumak makha sathaba ngamlagani pakhang le sabigi oinadi itha thajadana thungnagadori ahum subusidi mithun amuk phakasake mithun rasi folgi oina tang 10 dagina 12 fawbugi manungda anugu marup unagani fangani panduna lekhiba selsu fangani thika toba kanagani karbar sokhatli aduga lemori batang 10 dagina 13 fawbugi manung simadi imung manung semjin sajin ngamba matam oigadari sana konabagi thabakta mingchat fangani haksangi oinadi thoina kaite mahigi oinadi fazana chatli aduga pakhang le sabigi oinadi tungnagani mari subasidi karkat paikasage karkat rasi fol sigi ahan matang kakta leribasi tang 10 dagina 13 fawbugi manung se mathau khara singani gari gi thabakta sel tongani lamda chatpa kaide aduga wanomba mai pakani aduga tang 10 dagina 13 fawbugi manung simadi imung manung semjinba ngamba matam oigadori mari matasu yumda thunglagani sana khonabagi thabakta
ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯒꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯃꯊꯪꯁꯤꯗꯤ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯈꯔ ꯆꯠꯀꯗꯣꯔꯤ, ꯑꯅꯧꯕ ꯃꯔꯨꯞꯁꯨ ꯎꯅꯒꯅꯤ, ꯑꯗꯨꯒ ꯁꯦꯜꯗꯤ ꯃꯈꯣꯡ ꯈꯔ ꯄꯥꯟꯒꯅꯤ, ꯍꯥꯏꯕꯗꯤ ꯏꯁꯥꯗꯒꯤ ꯁꯦꯜ ꯈꯔ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯀꯔꯕꯥꯔ ꯇꯧꯕꯁꯨ ꯀꯌꯥ ꯅꯤꯡꯕ ꯊꯨꯡꯉꯣꯏ, ꯑꯗꯨꯒ ꯋꯥꯅꯣꯝꯕꯁꯨ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ꯫ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯃꯗꯤ ꯃꯔꯤ ꯃꯇꯥ ꯈꯔ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯕ ꯂꯩ꯫ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯊꯋꯥꯏ खरा यावगनी अदुगा साना खोनाबगी थबकदसु मिंगचत फंगो हाइब लई मतमसिदा हक्सांगी ओइनदी खोंग खरा नुवाइरोय अदुगा महैगी ओइनदी निंगबु थुंगदे लोइनना पाखंग साबिगी ओइनदी थुंगनगनी मतंगसिदा कन्या राशि फॉलो खजगे कन्या राशि फॉल की ओइना तांग 10 दगिना 12 फावबगी अहान मतंग तक लेरिबसी मरुइना थाजदबा मरी मताना सेल पुखिगनी पोचै ताहौबा खरा लेगनी पोचै मांग बताक खरा लेगनी सेक्शन चतप यामना दरकार लेगदरी लमदा चतपसु थोइना कायदे अदुगा लेमोरिबा तांग 16 दगिना 13 फावबगी मनुंग सिमदी अनौबा पाव खरा तागनी अदुना मरम ओरकांदा मथौसु खरा सिनगदरी सेलदी मखोंग पाली अदुमक सेल खरा चतगनी हक्सांगी ओइनदी थबाक खरा नुवारोय अदुगा महै मसिंगी ओइनदी चेयुल सिदा कया निंगबा थुंगबा वाटली अदुगा पाखंग लेसाबिसिंगी ओइनदी था थाजदना पंखंत खनदुना लेबा मतम ओइगदरी पंगसाउद साउनगनी असुमना मथंग मथंग चंगसिलकपना तुला राशि फॉल सिमु खुदुल तमजगे मियाम खरान ngairiबिदो इस खंगजरे तुला राशि फॉल द लेबिरिबा मयामना खंगमिनिंगनिबा तांग 10 दगिना 12 फावबकी मनुंग द लेरिबा राशि फॉल सि खंगौदना सेल तिंगनी हाबसि मना मांग थाजगे खरा सेक्शन बियो फम होंगनी वनोंब सक्री खर थांग माइ दिपाकनी सक्री दे खर थांगनी माइ दिपाकनी ममैदा अदुगा निंगबा थुंगबा वाटपा मतमनि ओइगनी असुमना तांग 10 दगिना 12 फावबदा लेरिबा तांकक असि लेख्रबा मतुंग सिदा लेमहोरिबा तांग 16 दिना 13 फावबगी मनुंग सिददी कारबार द सेल खर तोंगनी अदुगा थबक्की अनोब पाव खर तागनी मरी मता सौथोकनी हक्सांगीदी ख्वांग खर नुवाइरोय महैगी ओइनदी काइदे अदुगा पाखंग लेसाबिगी ओइनदी हाइना सिंगनौ हाइबलै असुमना मथंग मनाउ नाइना सथररै हारगा वृश्चिक राशिफल से क्याम वाटलिबगी हाइदुना गाइबिरिबा वृश्चिक राशिफल द लेबिरिबा इचिनिनाउ सिंगी अमु कुदोल तमजगे वृश्चिक राशिफल द लेबिरिबा नुइ सिंगी ओइना अहान मतंकक्ता तांग 10 दगिना 12 फावबगी मनुंगसे थबक थोरमदा चरक सहिंग तौगनी कारबार तौबा सेल मांगनी वनोंबा सक्री खर थांगनी अदुगा लेखाइगी थबक थोरमदा मतम मांगनी अदुगा कैप्टो वाबिगनो लेमहोरिबा तांग 16 दगिना 13 फावबगी मनुंग सिमदी लाइटिन गी थबक थोरमदा पुकनिंग खर संगदोरे मथौ दि खर सिनगनी अदुबो लमदा चतपदि थोइना काइदे इमुंग मनुंगी वखल तिनबा खर वाटपसिना मरम ओरगा खसितंगदि सेक्शन बियो अदुगा हक्सांगी ओइनदी कोक खर नुवाइरोय महैगी ओइनदी खर तपना चतकनी मंगोंदा चेयुल सिगी ओइना अदुगा पाखंग लेसाबिसिंगी ओइनदी हाइना सिंगनदुना नुवाइ याइफबा पाव यामना ताबा मतम ओइगदरे असुमना धनु राशिफल अमुक खुदोल तमजगे धनु राशिफल की ओइना तांग 10 दगिना 12 फावबगी मनुंगदा मिंगोना लेखिबा सेल अदुगा सुबा नोमबगी लोइनना पन्नुना लेरकबा सेल फंगबा लन थुम फंगबा पीरी अदुगा वनोमसु माइ पाकदोरी अनौब मरुप मपांग फंगबा मतम ओइगदोरी लमदा चतपदि थोइना काइबा उदे अदुगा लेमोरिबा तांग 16 दगिना 13 फावबगी मनुंग सिमदी थबक थोरम खरादा लेकाइगी थबक थोरमदा अचौबा थौदांग लौदुना लेगनी हारि
ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯨ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤꯁꯤ ꯆꯌꯣꯜꯁꯤꯃꯗꯤ ꯙꯅꯨ ꯔꯥꯁꯤꯐꯣꯜꯗ ꯂꯩꯔꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯒꯗꯧꯔꯤ ꯊꯨꯡꯅꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯑꯁꯨꯝꯅ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤꯗꯃꯛꯇ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯆꯤꯡꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯈꯟꯖꯔꯦ ꯍꯥꯏꯔꯒ ꯃꯀꯔ ꯔꯥꯁꯤꯐꯣꯜꯁꯤꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯀꯔ ꯔꯥꯁꯤꯐꯣꯜꯁꯤ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯀꯔꯕꯥꯔ ꯇꯧꯕ ꯈꯔ ꯀꯥꯟꯅꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯑꯗꯨꯒ ꯑꯐꯕ ꯃꯔꯨꯞꯇꯤ ꯈꯔ ꯇꯥꯡꯒꯗꯧꯔꯤ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦꯜ ꯊꯥꯗꯒꯅꯤ ꯃꯊꯧ ꯈꯔ ꯆꯤꯟꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯇꯨꯕ ꯌꯦꯛꯄ ꯃꯨꯔꯇꯤ ꯁꯥꯕꯒꯤ ꯃꯤꯡꯆꯠ ꯐꯪꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯕꯣꯝ ꯅꯨꯡꯉꯥꯏꯇꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯍꯥꯏ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ ꯁꯨꯝꯅ ꯃꯃꯩ ꯋꯥꯏꯗ ꯇꯥꯔꯛꯈꯤꯕ ꯔꯥꯁꯤꯐꯣꯜꯒꯤꯗꯃꯛ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯁꯤ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯃꯊꯧ ꯈꯔ ꯆꯤꯟꯒꯅꯤ ꯍꯥꯏ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯂꯝꯗ ꯆꯠꯄ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯗꯨꯒ ꯇꯥꯡ 18ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯃꯥꯡꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ ꯃꯤꯒ ꯃꯨꯛꯅꯒꯅꯤꯀꯣ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯋꯥꯕꯤꯒꯅꯨ ꯑꯗꯨꯒ ꯃꯍꯩꯒꯤꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨꯅꯦ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯇꯝ ꯂꯩꯒꯗꯧꯔꯤ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯌꯣꯜꯒꯤ ꯔꯥꯁꯤ ꯐꯣꯜ ꯈꯨꯗꯤꯡꯃꯛꯇ ꯑꯔꯣꯏꯕꯗ ꯑꯗꯨꯃꯛ ꯊꯝꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯤꯕ ꯃꯤꯟ ꯔꯥꯁꯤꯐꯣꯜꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯃꯤꯟ ꯔꯥꯁꯤꯐꯣꯜꯁꯦ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤꯅꯦ ꯑꯅꯧꯕ ꯄꯥꯎꯁꯨ ꯌꯥꯝ ꯈꯣꯝꯖꯤꯟꯕ ꯉꯝꯒꯗꯧꯔꯤ ꯃꯔꯨꯞꯁꯨ ꯑꯅꯧꯕ ꯀꯌꯥ ꯑꯃ ꯎꯅꯒꯅꯤ ꯐꯪꯒꯅꯤ ꯃꯔꯤ ꯃꯇꯥꯁꯨ ꯂꯥꯛꯄ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤꯗ ꯃꯇꯝ ꯈꯔꯗꯤ ꯃꯥꯡꯊꯣꯛꯄ ꯃꯇꯝ ꯑꯣꯏꯒꯅꯤ ꯃꯗꯨꯃꯛꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯥꯡꯈꯤꯕꯃꯛꯇꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯊꯣꯏꯅ ꯀꯥꯏꯔꯣꯏ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯂꯥꯏꯌꯦꯡꯕ ꯐꯤ ꯇꯨꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯠ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯦ ꯑꯌꯥꯝꯕꯅ ꯃꯤꯟ ꯔꯥꯁꯤꯐꯣꯜꯁꯦ ꯌꯥꯝꯅ ꯊꯨꯡꯅꯒꯜꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤ ꯁꯨꯝꯅ ꯃꯤꯌꯥꯝꯗ ꯇꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯃꯍꯧꯁꯥ ꯍꯥꯏꯖꯕ ꯃꯑꯣꯡꯗꯒꯤ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯖꯕ ꯍꯥꯏꯕꯗꯤ ꯔꯥꯁꯤꯐꯣꯜꯗ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯖꯩ ꯍꯥꯏꯖꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯔꯥꯁꯤꯐꯣꯜꯗꯨꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯈꯣꯜꯍꯥꯏꯅꯆꯤꯡꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯈꯖꯤꯛꯇꯪ ꯑꯩꯅ ꯃꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯊꯝꯖꯕꯅꯤ ꯃꯁꯤꯃꯛꯅ ꯍꯦꯟꯅ ꯄꯛꯇꯕ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯐꯖꯅ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯦ ꯃꯌꯥꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯂꯣꯏꯕ ꯐꯥꯎꯗꯤ ꯇꯥꯕꯤꯔꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯕꯒꯤ ꯇꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯔꯁꯤꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯗꯕꯁꯤꯡꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯀꯌꯥ ꯑꯃ ꯊꯦꯡꯅꯖꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯕ꯭ꯂꯣꯛ ꯀꯌꯥ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯃꯛ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯅꯕꯒꯤ ꯍꯣꯠꯅꯖꯕ ꯆꯍꯤꯁꯤꯅ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯆꯤꯜꯂꯛꯄ ꯆꯍꯤ ꯌꯥꯝꯃꯒ ꯊꯕꯛ ꯌꯥꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯉꯥꯛꯇꯪ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯀꯌꯥꯁꯨ ꯈꯔ ꯑꯗꯨꯃꯛ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯄꯅꯦ ꯃꯁꯤꯗ ꯃꯌꯥꯝꯅ ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯐꯪꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯦ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯥꯏꯅꯅꯕ ꯌꯥꯊꯪꯗ ꯂꯧꯖꯒꯦꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯤꯅꯕꯤꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ